Chahi kaya hosinkhre Area 51 asida tawriba aronbasing asi malem asida leiriba miyamna khangningbा sumsum hengalakli thapna leiba chingdol kayadagi yamna sakti leiraba camera sing Area 51 lomda onsilaga thamba haurakhi space dagi satellite singna Area 51 asida zoom tawduna yengnaba honarakhi adubu kana amatana Area 51 asibu ubadi ngamde asigumba thaba kaya chathara fawda udanaba technology sing Area 51 da leirabara haina miyamna chingnari Area 51 na khariba sambal singi manungda lepa leitana mechin kaya amadi ngangli masida saba loiraduna test tokiba sing haibadi radar da uba ngamdaba makhongi ayangbadagi saruk ahum hena yangna paiba ngamba asigumba sakti leiraba aircraft sing asi energy ki gravity ki space ki matangda leiriba physics ki law singi wangmada haibadi oithokpa yaroidaba mongda irai laina saba aircraft singni miyoi kayana masi alien singi khut soidana yarumgani haina thajari micham miyam singna alien gi wari nainaduna leiringei da US Air Force na khutlai amadi spy plane kaya ama yamna ingna chikna sari adubu miyoi kaya amanadi masi alien singi khut soidana yarumgani haina thajari mafam asida kanana su khangdaba yot makhal sing thami unknown composites amadi radiation kaya masida leiriba lab singda test tawi posak sing adu malem prithibi asidagi phangba oigera alien singi pot oigera posak sing aduna technology chawkhatpagi khongjel asi yankhat halli stealth coating night vision system invisible drones asigumlaba yamna ngakningai oiba posak sing asi kanana su khangdaba yot makhal sing aduna sabani lainungda tunnel kaya ama lei masida micham ama hektana changba matamda thoklakpagi lambi thiba ngamloi research tawbam pochai thambam kaya asigi tunnel singsigi matingna phawdok phawsing tawi worker kaya ama thabak tawba loiraga lei haiba khangdaba thong kaya dagi thoklai makoina manungda kari karamba thabak sing tawi haibasi makoigi imung manungda fawba haidokpa yade worker singsi area 51 da thabak tawi haiba asi kanana su khangde Area 51 gi laimai asidasu wa ngangba yadaba worker kaya amana thabak tawi masida wa ngangba yadaba mamai mamit khumjinba deadly force singnasu koisil lagalai masida quantum sensors kaya sabagi thabak chathari masida 4 dimension gi matangda kanna nainari time travel teleport singi matangda su nainari masida leiriba scientist kaya na chathari ba thabak singsi mioiba eikhoina wakhalna lamba phangwaidaba thabak ngaktani Space amadi matamga leiriba mari asi Area 51 asida yamna kanna nainari masi science ki dama khallaga nainaba nate masi miyamna khangdaba sing khanganabagi damaktasu nainaba nate yamna sathiraba wakhalna lamba phangwaidaba pot kaya ama sanabagi damakta nainaribani time travel asi science fiction oijaragasu Area 51 asidadi tasengna oithoklabara haina miyamna chingnari matam asifu lefanba tapna charhanba chaksinba chakhatba pumnamak oithokpa yabagi pambai sing adu Area 51 asida leirabara haina miyamna khanari Area 51 asigi research chamber asida karino khangnaba masil kaya ama leiri miyoi khoina uba ngamdaba machu sing masin sing asina hauji kanna sari masin sing asina puthokliba vibration sing asi yamna kanmanbana prithibi gi leimai nikhi haibagi warisu leikhrabani miyoi kharanati haine masin sing asi miyoi khoina saba ngamloidaba masinni hauzik asuk chawkhalasi fawbada Area 51 asida tawriba sing asi khangdokpa ngamdana leiri